Naga Accord ki matangda stakeholders sing na thamkiba wafam sing mari lenaba sing na ngakna chalakdrabadi achauba ihaw amagi batan tawbani haina lawgani haina UCM ki President Elangbam Johnson na kanba wafam thamlakni. Harau roktagi saru porang oina fangkiba chahi tara tret ki nupi adu mahaki mabuk atombi amadi makura na hatbani haina mihara sida chena bapumba chairak bibiyu haina miyam na demand tawrakni. MPSC की building renovation तौबगी मतंगदा MPSC ना PWD की commissioner दा इबचेरोल पीदुना खंगन खरबा फावदा works minister ना knowledge लेते हाइबसी मियाम दा मिनम बनी हाई ना MPCC ना सेंगतोरकली लेंगा के डिपार्टमेंट यांखै की मथकता इंक्वायरी केस मरपुतरागा तरुख रजिस्टर तौखरे केस हुंफु तरेट मपुंग फान लोशिनखरे तरागा मंगादा पेनाल्टी पीखरे मापन FIR तौखरे तराना कोर्ट दा चार्ज शीट पिखटखरे हाइना Vigilance and Anti-Corruption Department Fongdorakli. Experiment basis ta chenba hokiba City Bus Service ikan kanaba piba ngamtabadagi experiment fail oire haiduna service lepa hokre haina Transport Department Fongdorakli. Amasung mapithel dam na nakoina na sokhalaba dam asigi downstream da tariba punjasi sufam nompham khangdana leire hingnanaba pambai ama lengak na singbiu haina punjasi na pil tawrakli. Mayam bukurum zari adom ningbrebus impact news ni ai rina thinguzamna hauzi punjasi fawbagi maroi pausing mayam da pizari. Asian IM ga India government ka taunariba Naga Accord ki matangda UCM yauna tongan ba stakeholders sing na thamkiba wafam sing mari lenaba sing na ngak na chalakdrabadi achauba ihaw amagi batan tawbani haina lawgani haina United Committee Manipur UCM ki President Elangbam Johnson na fongdokre loinana Autonomous Naga Territorial Council amadi Naga singi Common Cultural Body ama Manipur da same labadi makhoi sing adu Manipur lenga ki makhada laigadabani haina su Johnson na fongdokre. National ki thak ta fongba pauche Indian Express ta Naga Accord ki matang ta yaw ki wafam sing da yumpham oiduna ngasi Elangbam Johnson ga Impact News ka akhanana unabada mahak na hai framework agreement ki final stage lakpa matamda civil organization sing yauna stakeholders sing tanaga ni hairaga khanghaudana Naga Accord final stage ta yoshilakle haina yawrakliba pau asi angakpa poi Territorial Council gumba regional setup ama lakpa matamda madugi structure oiduna karamna laigatagi haibadu chap chaba laitana state government bypass tohanba yabra haibadu marik chumna thampham thoi UCM gi oinadi pan naga body ama semba matamda state government bypass toraga chatpa yaroi haiba wafam asi mamangda su thamkhrabani haina mahakna fongdoki loinana hiramasi gi matangda Manipur lengak na shu akanba micheng changpham thoi haiki amasung matam khara tangdu laitana lairuraba Manipur gi miyamda amuk hana chamamnaba amadi jingnaba pohanba silaibak thibani loinana framework agreement asiga mari leinana state paramountcy haibatam ama lakpashina hena chamamnaba pokhalle haina Elangbam Johnson makatana fongdoki Lairiba ekhoi Manipur gi ekhoi gi territorial integrity damakta ekhoi changsilliba mayam sinasu ekhoi anouba ekhoi gi miyeng amada amung simakadoriba Autonomous Naga Territorial Council na hybrid chingwa hena ngakpadi ekhoi mamang thakta su shared sovereignty gi wafam da tongan ba ekhoi gi interpretation tongladana ekhoi yumthang nariba state chingda maroina Manipur da achauba watho am oigringai da ikhang khangodna RN Rabina handakna anouba tam ama mu state paramountcy haidana amuk tawreiba se tasisu masisu miyam da confusion porakna ba miyam da pungning da chingnaba pohannaba adugumba terminology nin lawi state paramountcy legera amma togera legera any kind of regional statement or autonomy ama state manung de pirakpa taragadi madu state ki control makhada directly legadongni haiba koi state sarkar bypass tawroi haiba adugumba UCM gi wafam madu amko na hona ningjengi Manipur sarkar nasu amadi government of India nasu hairiba singa se koina thangyafam singa se ngak na tawbirakani na khalli masigi wang mata hek tawrpa matamda miyam amuk anouba koi ihau amagi damakta madu baton tawoi na thokani Sagolmang harau roktagi saru polang oina fangkiba chahi tara teret ki nupi adu mahaki mabuk atombi amadi makhuran hatpani tamthiba mihada sida chenaba miyoi pumba chairak piu haina miyam na demand tawrakli nakalamaromda misi asiga mari lenana police na miyoi ahum wahang pahang taunaba pukhat khre hairi
Laikhidrabi nupi macha asi thongju kendra dagini nupi macha asi chahi asigi February gi tangkun ga nipan dagi yumdagi thokibadagi mafam khangdana leirakpani tha asigi tangkun ga humdoida social media da masa khangdaba saru polang ama harau rokta thengnare haiba paulakpadagi Laikhidrabi asina setli illiba firol dagi thongam nirupama oiramba yai haina ngangnarakpani Janim Smokta Laikhidrabi asigi manau nupana chatuna yenglubada Laikhidrabi asi thongam nirupamani haiba khangbangam lakibani Nakalamaromda Kawa Police Station da Laikhidrabi asigi mama bokna complain ama tawkhre loinana police ki maikai dagi misi asigi matangda thigatpa hokre ngasi Kawa namairakpam laikai da misi asiga mari lenana miyamgi wakat mifam ama phamkhre loinana tamthiba mihat asida chenaba miyoisi dandi piu haina demand tawrakli Kimje masina ne nataba miheng yengeba mamasida mabu po iba mamasida ado mamasi leiba ngamdana lakpadagi mayum atopada pangare masimana ahum jile haure masimna ahum jile hobojidagi lesabi pungkak pharae mana ijase manghale angangnina maje leibam jabam khangdre hojikti manghale haibajiju akoina moida taeba manatana leitre mi hatlise ma yaure hojikti direct oina koina haijareba moi imungi mije yauraga asi siraga moina puraga ata huntu ambani akoi isada sinabiro miat pato akoi da ji akoi pa atai ka pamdre miat pato akoi da pibiro sidani akoi no ji taliba da bije Manipur gi pauchi amada Indian Army gi naik subedar amana nongpok kakching da leibi nupi amabu semjin sajin ba maral da faraga kaisum sagda thamki haiba thaudok adu achumba oiram le haina Socialist Students Union of Manipur SSUM gi chirol amana khanghalakli hiramasi gi matang da ngasi SSUM Proletarian Feminist Movement Manipur POFM amadi Manipur Proletariat People's Democratic Union MPPDU ahumgi team amana ngasi hakthengnana awaba taraba imung asida chatuna yengsilure haina chirol asina makhatari Manipur Public Service Commission MPSC gi office building renovation ga mari lenana commission asigi under secretary o kadambinina kumja inglisingani tara taret ki august ki tangkun gan nipanda works ki commissioner da ai bachirol ama piduna thabak asi hanadagi Manipur Development Society MDS na suba hokre haiduna khangan ba laikre works department ki commissioner da ai bachirol piduna khangan khraba fawbada concern minister na knowledge leite haiba wafam asi miyamda minambani haina Manipur Pradesh Congress Committee ki spokesperson KIS Joy Kisana Sengdorakli. BT Rotalaiba Congress Bhavanda Paumishinga Unaba Amada MPCC gi spokesperson Asina Haikibada MPSC gi office renovation ga Mari Lenana Commission Asigi Secretary Shyamlal Puniyana Inkum Jalisingani Tara Taruki Megitang Taraga Tarukta Ai Bachirol Ama MDS Project Director Dai Iduna Darkar Laiba Thabak Atuba Matamda Paikhatnaba Fongdoki Masigi Makhata Bada MDS na IFD Designing Construction and Manufacture da work order piduna thabak asi sinaki adubu thabak asi loirba fawbada work order gi senfam farm asida sinarakide masiga mari lainana MDS ki maikai dagi hairiba senfam asigi matangda MPSC gi under secretary da ai bachirol ama piduna khanghan ki haina KIS Joy Kisana makata ki IFD Designing Construction and Manufacture da pigadaba paisa adu pidadana nampuda MSSN paivaida japmanaba work order ama piraga thabak asigi yamlaba paisa aranba moongda lauthoki blacklist lairaba MSSN paivaida hauzik lairiba lengak asina asuk yamna saugatliba asigi maram karigino lengak asiga SN paivaiga kari aronba mari leinabage haina ki IS Kisana fongdoki ngasigi mifamaduda mari leinaba pau Chi Changsu Paumisingi Mamangda Putoki Works Department ki commissioner na receipt to global letter adubu concerned minister na khangdre hairagadi prajada chawne minamanati haibde hena karino haidori Manipur Public Service Commissioner request torokpa Chief Secretary of Manipur na initiative loraga tawkhat ki bathabak adu khangdi haragadi lairiba lengang asi governance karino what is the nexus between this tented contractor PN Pambai and this government hanjan fake chidi da contractor kanada sigrami SN Pambai da CRF ki da blacklist of contractor yadabra kanana toromi SN Pambai da national highway da contract mayamama khoi gi state na subero kanada SN Pambai da hujik kanada chennai asugumba MDS na thabuk sur pichalo to SN Pambai da why this government is patronizing this very much tented contractor masigi pokum pibi government na
MPCC की स्पोक्सपर्सन हरेश्वर गोस्वामीना मियाम की ओइबा पैसा लेंगाक असिना अरानबा मओंग द सिजनरे हाइना मियाम ममांगदा थमखिबा वाफम इंडिविजुअल ओइबा वाफम नते पार्टी की वाफमनी हरेश्वर गोस्वामी की वाफम पुंबा पार्टी ने अयाबा पीरगा हाइखिबनी मसिदा बीजेपी की स्पोक्सपर्सन TS बिस्वजितना स्पोक्सपर्सन मसा सेंगदोक रकदबनी हाइब वाफम लाइबक थीबनी पार्टी अमगी स्पोक्सपर्सन की वहनथोक खंगदबा असिना हौजिक लैरिबा बीजेपी ने लुचिंगबा लेंगाक असि मथोंग मरम खंगदबा लेंगाक नि हाइबा मयेक सेंगना ताकले हाइना KS जोइकिसना मखा ताखी KS जोइकिसना मखा तारदुना हौजिक लैरिबा लेंगाक असिना ममाई ममिट पांगबा ngamliba si maru oina mamangda leiramba Congress government na semkat sagatpa horamba project scheme sing loishinduna sanga jaba phangbadagini state asida sports university ama lehengani haina BJP lengak asina thamkiba wafam parliament ki business list haptuna puthokpa ngamkhidabani haiba wafam thamladuna KS joikisana hojik fawbada BJP na luchingba lengak asina kari ahenba thabak tawba ngamkhrabage haiki hojik lairiba lengak asida miyam gi yamlaba senfam manghanba loinana miyam da aran प्रचार तौबनी हाइना KS जोइकिसना मखता की लेरिबा गवर्नमेंट से वांगांग लोइसिना थाबले गवर्नमेंट रिप्रेजेंट तौरिमना लेरिबा गवर्नमेंट से पंगांग तंगांग पांगाई दा हाइबा कॉन्स्टिट्यूशन सिना करिनो लेंगाक सिना लेरिबा डेमोक्रेसी सिना कइनो खंगदबा तौनिंग मरा तौबा मथोंग मनम खंगदबा पार्टी ने हाइबा से अखोई कांग्रेस पार्टी ने अमुको स्वान चार्ज तौ लेरिबा गवर्नमेंट असिग वांगांग लो ओरिबा गवर्नमेंट सिग लेंगाक वांगांग लो एसिगा कांग्रेस पार्टी की स्पोक पर्सन ओरिबा आइगा पब्लिक डोमेन दा एनीवेयर गवर्नमेंट सिना पाबा मफम मतम मरे डिबेट तौना से अखोने थमनी मसी कांग्रेस पार्टी ने लेरिबा लेंगास्ता चावना सिंगनबा वाफमनी मसिदा ngamdragadi अखोय अरानबा तौरुरे अखोय प्रजा मयाम की मरन खरा अखोय सिरान तुरानबा लंबी तौरुरे हाइदना इशान खंथजबगा लोइनना मसी तुमिन लेरगा रिफॉर्म तोक्थोकनबा मियाम के लन मंगनदनबा होनजौ हाइबसे कांग्रेसना लेरिबा लेंगास्ता थंबा वाफमनी Vigilance and Anti-Corruption Department की मीटिंग मखादा थासी की तांकुन गमरी द ख्वाइरंबल कैथेल लक्ष्मी मार्केट की रूप किंथबगा मरी लेनना केस इंक्वायरी अमा लौखले हाइना डिपार्टमेंट असी की मैकेदगी थमलकली DIPR न सिंधुना तांकक नाइना लेंगा की मखादा लेबा डिपार्टमेंट की थबक थौरम सिंह मियाम द खंगहनबगी पांदम द पांगथोकलिबा पाउगी मिफम अमदा Vigilance and Anti-Corruption Department की इन्वेस्टिगेटिंग ऑफिसर TS रंजन नहाई मियाम की मीटिंग फम ओइबा कैथेल की रूप किंथरे हाइबा पाउ फंगबदगी डिपार्टमेंट असी की टीम अमना चंगदुना स्पोर्ट इंक्वायरी तौरुरे हौजिक फाउबगी ओइना इंक्वायरी केस अमा रजिस्टर तौबगा लोइनना थिगतपा हौरे केस असी हौबदा ngairi kupna thigatlaba tungda wathok asigi tangtaba report ama miyam da khanghalagani haiki nakalamaromda Vigilance and Anti-Corruption Department chahi asigi oina Manipur Police Department ta sub inspector ama oina thaupuriba nupi पुलिस पर्सनल अमना फेक मैरिज सर्टिफिकेट पुथोकपगा मरी लेनना इंक्वायरी चथरे लोइनना रेगुलर FIR अमा रजिस्टर तौदुना मखातावा इन्वेस्टिगेशन चथरी मसिगी मथक्ता MTS स्कैम अमदी LDA ना लेंगा की अयाब यावदना फुमदी सेंगबगी थबक लनाई फार्म अमा सिनरंबगी वाथोक यावना एजुकेशन डिपार्टमेंट की इंजीनियरिंग विंगी चीफ इंजीनियर अमना महा की ऑफिस चैम्बरदा सखंगदबा मियोय अमदगी पैसा लौरंबगी वाथोक की मतांगदा केस इंक्वायरी तौरे लोइनना रेगुलर FIR रजिस्टर तौबगा लोइनना मखातावा इन्वेस्टिगेशन चथरी हाइना TS रंजन फोंदोखी हौजी फाउबगी ओइना तोंगान तोंगानबा डिपार्टमेंट यांखै की मथक्ता इंक्वायरी केस मरफुतरागा तरुक Vigilance and Anti-Corruption Department रजिस्टर तौख्रे मसिगी मनुंगदा केस तरागा मंगागी ओइना मेजर पेनाल्टी तरुक अमदी माइनर पेनाल्टी मापन पीख्रे इंक्वायरी केस हुंफुतरागा तरेटना मपुंग ओइना फाइनल मपुंग फाना लोइसिनख्रे इंक्वायरी केस मापन्ना FIR रजिस्टर तौख्रे अदुगा इंक्वायरी केस तराना मरी लेनबा कोर्टा चार्जशीट पीख्रे इंक्वायरी केस अमना मरी लेनबा कोर्टा फाइनल रिपोर्ट पीख्रे हाइना डिपार्टमेंट असिगी माइकैदगी थमलकली नाकलमरोमदा डिपार्टमेंट असिगी लेफम थोपा मैन पावर लेतबना खुदोंगचादबा कया मायोकनबा लै हाइनासु डिपार्टमेंट असिगी SP सापम ऑप्शन थमलकली हारिबा जगह से हार्ट ऑफ द टाउन पब्लिक की मैम की व्यू होना केस इंक्वायरी चथजरे से केस इनिशिएट होबदना मेरिट डिमेरिट इरेगुलरिटी मैम खंबद्री केस की इनिशिएट तौर चप चाना लोई खंगनी टेक्निकल एक्सपर्ट कई करा लोई थागनी मपान की मीना तौबरा लोकल पीपल तौबरा मैम डॉक्यूमेंट उद्रबीना सिना तौई अखोई हाइबा अजुमकी याम इनिशियल स्टेजनिना ngamchatre noise pollution na mara
मरु ओइबा मरम ओइरगा हौखिबा मार्च की तांग 38 इम्फाल मनुंगदा डीजल ऑटो चंगबदा सेमदोप सेमजिन खरा लेरगनी हाइना मणिपुर पोल्यूशन कंट्रोल बोर्ड की माइकैदगी थमलखिबा वाफम अदु ट्रांसपोर्ट डिपार्टमेंट खंगलमद्रे लोइनना मणिपुर स्टेट ट्रांसपोर्ट हिनगत हनख्रबा मतुंग एक्सपेरिमेंट ओइना सिटी बस सर्विस चटपा हौरमलगा इखंग खंगहौदना लेपखिबा सी सिटी बस सर्विसना इकान कानाबा पीबा ngamdabadagi एक्सपेरिमेंट अदु फेल ओइरे हाइना लौदुना लेफहनखिबनी हाइना ट्रांसपोर्ट डिपार्टमेंट ना थमलखली DIPR na sinduna moirangkhom da leiba directorate asigi complex chatharakpa lenga ki loisang singi mihut singa paumi singa unabagi thauramda impact news na hangba wahangi paukhum oina wafam asi thamlakhibani maru oina niyam lana gari register tauba nongmagi masing hengalakliba diesel auto gi matangda amadi MST gi city bus service lepkiba asigi matangda impact news na hangba wahangi paukhumda transport department ki deputy director Dr. David Elangbam na haikibada niyam lana gari register tauba si thingnaba lengakna ahenba meeting changduna anti vehicle theft team ama semkhre team asidagi ayaba yaudana gari amanba amata register tauba yade haiba wafam thamki loinana diesel auto gi matangda mahakna hai housing fawbada license paiba diesel auto lising tara humdoi ga chahum humbudraga mangani infa manungda diesel auto changdabagi matangda department asina kupna khanari haiki loinana Manipur pollution control Department nadi haukiba March ki tang 38 gi matungdagi Imphal manungda diesel auto changba masing hantha halagani haina lauthokiba adugi matangda impact news na makhata na hangba wahangi pakhumda MPCB dagi hiram adugi matangda transport department da khanghalakpa leite haina phongdoki city bus service ki matangda deputy director David Elangbam na hai city bus service ki Sijinariba semi low floor bus city manungda sijinaba chanadaba miyamgi chathok chasin gi matamda cheliba bus singna ngakna chatpa ngamdaba kaya asidagi city bus service ta thamkiba pandam adu phangdabana lepkhibani haina MST gi OST Dr. Polem Lenin na phongdoki paumi singa unaba adugi khudong chaba lauduna transport department ki achievement singsu paudam ki maruaina lakliba me thadagi imphal dagi tongan ba chingi mafam manga da helicopter service lehanna ba hotnari haina phongdoki hairiba thaurang asi maruaina MOCA gi regional connectivity scheme amadi MIHA gi atopa scheme amagi makhada helicopter service asi imphal dagi more tamenglong ziribam thanlon amadi imphal dagi pharbung fawba thamna ba thaurang tauri haiki lenga ki atopa department kumna transport department ki khwaidagi khudong chadaba asi staff masing shudaba asini haina su department ki makedagi thamlakli haiba lauthogi potugi चे ओइना नत्रगा मदुगी कोई इंप्लीमेंट तौगदबनी हाइबा ट्रांसपोर्ट डिपार्टमेंट दा हुजि फाउ चे फंगदबा अदुना सु ओरमे बट अखोइगी कैनोदा अखोइगी कंसीडरेशन दा मसाइगी डीजल ऑटो सिंजिगी रिप्लेसमेंट तौनबगी पोसी कोइगी थानी हुम स्टडी म तौरगा मदुगी रिप्लेस तौनबा कोइगी स्मार्ट सिटी की फंडगी कोइगी ई व्हीकल आइदि ई रिक्शा गुम्बा दे बस गुम्बा खरा मीडियम साइज की तौरगा मफम दुदगी कोइगी लाइक लमलोंग सिंजमई नाउरेंथोंग जगह सिंजिदा ऑटो सिंजे रेस्ट्रिक्ट तौर अदुगी ट्रांसपोर्ट अमा तौरगा इम्फाल एरिया संहन अपगी प्लान ने तौरि अदु सिगी प्लान जे एग्जीक्यूट तौ मतम खर संगनी थौबाल तुरेल मथक्ता सारिबा मपीथेल दामना नाकोइनना शोखलबा दाम असिगी डाउनस्ट्रीम दा तारिबा खुल कयागी मियामदा सुफम नोफम खंगदना लैरी दाम असिना मरम ओइरगा ओइरक्लिबा खमथेंगना वारबा फिबम असिबु येंगलगा हिंगनबा पांबाई अमा लेंगाकना सिनबियु हाइना चीफ मिनिस्टर दा मेमोरेंडम अमंग असि पिशिनख्रे दाम असिना मरम ओइरगा नुंग लेंगोइ पेकपना सेंथोक लंबी ओइरंबा Lairong Thel Bitra, Nongpo Kaithel Manbi, Laikong, Itham, Nungai Pokpi, Changam Dabi, Amadi, Tumukong na Chingba Khul Kayagi Miyam, Senthok Lambi, Laitabadagi, Supam Nopam Kangdana Lairibani. Turel Asina, Chakthak Oiramba Khul Asigi Miyam Yauna civil society sing yauba mifam amangasi press club ta pangthoki mifam aduda saruk yakiba mapithel dam downstream affected village level committee ki general secretary L Dineshorina dam asina sokhalaba khul kayagi imung manung sing machamasu larik tamhanba fawba ngamdana apangba thabak suduna wana leli thakna chanaba oina sijinaramba turel asigi ising asidi irubada unsagi laina thokle Turel asidagi nga phaba phangkhidre ising marang kaidabana lawsingda chauna sokhanduna pothok pangamdre khunja kaya mayum thadoktuna atopa maphamda apangba thabak tauba chatnaraba fawba laingakna tumina leishinba yaningde khulsing asigi miyamna senthok lambi senbi yu haina mahaki maphamda thamlakli
अखोगी सिंफम लेजदबसे सिंफमसे मसिलक मांगसिलकपसे सिजिगी मरु ओइना अखोइने स्कूल जिदी स्कूल नि अदुबु अखोगी सिंफमसे लेरगदी इचा सिंगसे अतोपा प्राइवेट स्कूल सिंग बोर्डिंग थम्बो फाव ngममीबो अखोइसे तानाबा सिंफम पिबियु अदुगा मसिगा लोइनाना अखोइना करिगुंबा सिंफमसे पीबो ngमरोय हाइरगसु अखोगी महौसादगी लेजराबा अखोगी तुरेलसे फजना महौसागी ओइना चांगनाइना चेलहनजनिंगी ngasi ki mifam aduda saruk yakiba Thobal River Nunglengoi Worker Association ki convener Sanasam Devena Turel asida Nunglengoi Chentharak-tuna miyamgi pukchak kalamba adusu ngasidi dam asina thatkre dam asi leirabasu turel gi ising hanagum chelhannaba lengak asina sinbiyu oiriba phibam asida adumak leiragadi matam kharagi matungda downstream da khunja amata leiba ngamloidabagi phibam da lakani haiki Hojisi mapung na koi tabak si subasi tongan ma organization kaya mana tu hai bagi hojisi genoman lei reba koi da masin maram marakanda koi si awa mayok nai amasung hojil lei bai sing se koi na pamisi yam na koi ki jaga si proper bank laite lamdi amna sauba amasung sing sin likpa na maram marakanda koi ki tabak si subasi tangai padra koi na pamjari se to khun aman nai na sarkar na mating pangbibiga loina na koi gi atopa turel singda hojik koi gi river bed sing koi na ting mana sing masing thabak paikhat libisi smai paikhat la kanda magi proper beng amul hela kanda side sing dai koi na thabak subu da kasu akai ba leiro hebe sine koi gi thamjaning go point se Water is our life. Save water. Save Thobal River. Stop illegal sand mining. From Thobal River haiba demand tauraduna ngasi Thobal da mahiroi singna khongjang changsinkre Thobal River Conservation Committee Thobal District na sinduna District aduta leiriba tongan ba mahiroi loop sing maru oina MSF desam amasung M shuga khutsam naraga khongjang adu sinbani mahiroi singna Thobal Mela ground dagi Thobal Okram fauba Imphal More lambi gi matai da leptuna khongjang changsinki khongjang aduda mahiroi singna isingna aikhoigi thawaini Thobal Turel Kalu Thobal Turel da niyom kaina lengoi pekliba sing thingbiu haiba placard sing paibaga loinana kholau kaya lauki New Delhi ki Constitution Club of India da pangthokiba Leave No One Behind haiba India ki CSO mayam yauba National Consultation amada Loktak ki multi-crore scam amadi phumdi sengbagi thawongna maram oiraga akoibagi fibamda sokhalakiba kaya asigi matangda alafum ki President Oinam Rajena Fongdokre Matang swaisida break ama laujage break ki matungda Manipur na British ki loilam oikiba numit Englising amaga chanipal marfutara mathogi April ki tangkun ga tarit puning singduna ngasi Manipur da dag de pangthokibagi pau amadi Manipur ama sumalim ki tongan ba ipau singpuduna lakjage Impact News pa meeting tadun lebiu Mayam bu amukana taram lokchari bulletin asiki makata pa pau miyam da pizari Englising amaga chanipal marfutara mathogi April ki tangkun ga tareta Manipur bu British na kudum chankiba numit adubu ningsingduna ngasi dag de haiba mingthol asida Manipur gi oiba laibak thiba numit adubu ningsingkre Minister Bishwajit lamdam asigi apunba saktam ngaknaba amata oibagi firip ama lomina shi haina fongdokre hiram asigi matangda Impact News ki reporter Khetrimayum Premchan amadi camera person Bisorjit namairakpamdagi akanaba report ama Englising amaga chanipan marfudara mathoida thokiba Anglo Manipuri warda Thawai na pontha pikrava Manipur gi athoba sing kallaba British ka mayok nabada maithiragani khangna thona fana langthengna gi ba dumlaba thoba singi mafam da ngasi laisu katuna Manipur gi yamlaba miyam mahiro sing yauna April tang kun ga taret Manipur bu British election khiba numit asibu dag de haina ngasi palan tawri IPSA Made Justice Committee for Anglo Manipuri War 1891 Martyrs and Victims of Kanglai Pang Sinduna Hariba Thauramasi Infalgi GM Hall Pangtoki Tuan Manipuri Mafam Kari Lakba Miyamna Thauramasibu Yao Panglabadi Haina Chilabasu China Miyam Saruk Yanake Saruk Yakiba Singna Amugama Chugi Manipuri Map Yekpa Base Tetuna Thauramasi Saruk Yaki Ihan Hanboina Anglo Manipuri Wargi Lanfamadura Lakidraba Athoba Singda Thang tagi mahiroi singna salute piduna kai khumnaki yunena minister Bishojana luchingduna Manipur ge tongan famne lakpa miyamna atau singi mafam da ikai khumna ba utki
ngasi ki thoram adu mai lena minister bisojina hai khibata tungda lakadori ba naharol singidama khoi nationalism amadi culture amadi achungba puwari kya makhoi khangan mathau tai hai khi pangthok liba khoi dag day observance asi manipur ke tongan ba mafam singda sai khudingi hong hongdana pangthok lagadi hena afaba amadi hena achungba lambida purakpada mateng pangani hebo bafamsu minister na phongdokhi memorial complex ama semgat pada mahaki maikai dagi makhal khudingmaki mateng adu phangani haibasu mahana phongdokhi athau jing do biramba kodam singse koi nomo ki sum mami hamagi posa komasu mami ta hasu sumoi haila dekani koi mayang khangda samdila ko te sulu kiba adu belai maton sulu kiba ba to konda kaksinda palenda sulu kiba mayang singda maru ba moi mayang male ki da si mo madam soi da maki ngasi so dum bakoi survive kar gale koi maki history la ko maton wari ni hal da kan wari akon thabo maton ko si ko da प्रजा को दरकार है कि कोई पास हो रहे कोई प्रेजेंट हो रहे अदुदी कोई फ्यूचर अमा दैट इज ऑल विजन एंग्लो मणिपुरी वार्ड थवाइना पोंथा पीखरबा तोंगान बा चिंगी इपा इपु सिंगी खोगी चारोन छुरोन सिंग हाइबा तारे मखोगी मसा मसु सिंगसु ngasi थरम अदुदा सरौ याखे लोरेना सरौ याखे बि मन फोंगोरकपदा चिमी तमी अमतनी हाइबा वाखलोन असिदा मखोगी मेमोरियल कॉम्प्लेक्स अमा साबगी वाखलोन खोगी मिनिस्टर ना फोंदोलंबदा याम नुंगाइबा फोंदोखि सिंगमीना असुमाइना सिखी तमीना असुमाइना सिखी बा अदुबो सत्रबा माकई निंसिनबा मेमोरी अदु सेमनबा अखोई तानारगा तमीना सि हाइबा वाके असि हाइबा अदुदा याम हरावी sai amamanda painaga tudek pati laye mapum adu uraga tudek pati ngamne pun silabadi pangal asikalle ada layera su kausilaga ashmaya pullabadi nusibasu hele yang thagani panbaya abadi anglo manipur war gi matung april gi tang kun taret lising amaga chanipan marfudra mathoi hariba numit asigi ayuk pung taret taba matamda matam kaya gi mamangdagi haibadi ningsingba thokdringai matamgi mamangdagi maning makha tamna lereklaba khogi manipur gi kanglada ningkha tamna pairamba ibudau pakhangbagi malem paphal jekpa firal adu chingthaduna british ki union jack haibadi makhogi firal thetuna manipur bu makhoina kudum chanki adu hariba numit asi ningsingba haibasi manipur gi onade yamnamak mathau taba amani adu numit asi ningsingbagi mathakta akhoi isa isana aseng balebak nungsibagi wakalon amadi amato ibagi achepa wakalon adu tangai fadri haibase hauji mirolna khangjin mathau tari hauji onade camera person bisojit namane pangulana porom jariba ai ketemayum premsan impact news imphal British na Manipur laushin kiba numit April ki tang kun gatarit puning singtuna ngasi hairok part 2 maning laikai community hall da kun taruklak suba occupancy day gi thoram pangthokre ningsing numit asiga mari lenana ahal oiraba amadi mapureba laikhidraba nupi singda angamba khudol piduna ikai khumna ba utki thoramasi occupancy day observation committee hairok amadi hairok eastern sporting union ga khud samnaraga pangthokibani Maitai Irol Iek Loina Silon Apun Baluf Milala Directorate of Language and Planning Implementation Government of Manipur ga khutsam naraga lamda masigi club Maira Paibi amadi Maitai Mayek hai haudraba singda Mayek asi haihannaba lemna takpi bahuragani haina miragi cherol amana khanghalakli Moreda Laiba Eastern Science School gi public ground matik chaba sanubung ama oina semgatnaba Lengaki Youth Affairs and Sports Department ki mihut sing nangasi yengshin khre department ki miyoi sing laktuna yengshin kiba adu ka mari lenana school asigi chairman ibungo thangjamna Lengaki Youth Affairs and Sports Minister Letpau Haukip ki meeting makhada sanabung asibu semgatnaba thaurang laukhalakliba asida taramna okladuna ground asibu lengakna semgat pa sagat pagi thabak paikhalakpada school gi maikaidagi ayetpa amata thamloi haina phongdoki amadi athubada thabak hobinabasu lengaki mafamda takshilakli ngasigi yengshinba aduda department ki miyoi singna lampak asibu sanabung ama oina semgatnabagi mathau taba pak chawbana chingba parameter singkupna yengshinki
ꯑꯩꯈꯣꯏꯅ ꯁ꯭ꯄꯣꯔꯠꯀꯤ ꯑꯣꯏꯕ ꯂꯝꯕꯤꯗ ꯁꯤꯒꯤ ꯒ꯭ꯔꯥꯎꯟ ꯗꯤꯕꯦꯂꯞꯃꯦꯟ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯑꯌꯦꯠꯄ ꯀꯔꯤ ꯀꯔꯥ ꯑꯝꯇ ꯊꯝꯖꯔꯣꯏ ꯌꯥꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯁꯤ ꯒ꯭ꯔꯥꯎꯟ ꯃꯦꯖꯔꯃꯦꯟꯁꯤ ꯂꯣꯏꯔꯒ ꯀꯔꯤ ꯀꯔꯤ ꯁꯥꯕ ꯃꯊꯧ ꯇꯥꯒꯦ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡ ꯑꯃꯁꯨ ꯂꯥꯛꯑꯀꯥꯟꯗ ꯍꯥꯏꯐꯦꯠ ꯑꯩꯈꯣꯏꯗꯁꯨ ꯁꯣꯁꯥꯏꯇꯤꯗꯁꯨ ꯅꯤꯡꯁꯤꯡꯕꯤꯌꯨ ꯒ꯭ꯔꯥꯎꯟ ꯗꯤꯕꯦꯂꯞꯃꯦꯟ ꯁꯤ ꯂꯥꯛꯄ ꯃꯇꯝ ꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯁ꯭ꯀꯨꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯑꯩꯒꯤ ꯌꯥꯁꯀꯤ ꯔꯦꯁꯄꯦꯛꯇꯦꯠ ꯑꯣꯐꯤꯁꯔꯁꯤꯡꯗꯁꯨ ꯑꯩ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯑꯌꯥꯝꯕ ꯑꯊꯨꯕ ꯃꯇꯝꯗ ꯍꯥꯏꯕ ꯒ꯭ꯔꯥꯎꯟ ꯗꯤꯕꯦꯂꯞꯁꯤ ꯇꯧꯕꯤꯌꯨ ꯍꯥꯏꯕꯁꯤꯃ ꯑꯩ ꯊꯝꯖꯔꯒ ꯇꯦꯟꯁꯟ BJP na luchingba lengak asina public distribution system ningthina chalai hallu haina CPI Manipur State Committee gi chirolamana hairi tha nipan mapan asida Manipur gi khungang ayambada cheng fangdana lakli food security gi makhada hanagum makhatana mikok amada cheng kg amamamda lupa ahumda PDS gi khuthangda phanghanna ba paliba government asida takshilakli Worker Union masing yamliba makai sinmi singi phangpham thokpa hak phangbada chauna mating oigani nauna union hangba yarni yaroi haina union masel gi marakta awai akhum taunaba ikai ningai ni sinmi singi hak chap chana phangnaba achetpa firep amagi makhada pukchel sengna khongthang kaya changsili haina Manipur Building and Other Construction Workers Welfare Board ki chairperson sanglakpam Beshojitna phongdorakre Lamfel DC officer laiba board asigi loishang da pangthopa paumi singa unabada chairperson na sinmi singi loishang asibu achumba lambi da purake haibagi wakalonda board asina laurakliba khongthang asibu miyam da lana uhannaba miyoi khujo kharana hotnariba du kaidawnung da mai pakpa ngamloi union ariba anauba thidana department asibu hena masak thoknaba punna hotnaminasi atenba matam asida english singni tara humduigi oina sinmi singi phangpham thokpa benefit suna pithokre english singni tara mari dagina tara taret faubagi oina benefit sing pithoknaba kanna hotnari sinmi card paiba miyoi lakh amaga lising tara nipan ga chahum kuntra ga nithoi leibagi manungda government employee amasung achoba business tauba miyoi kaya yaurabana kupna thidokpagi mathau taba amasung department ki staff watpana khara khajik matam changbani chahi asigi manungda pithoknaba hotnari Lever card sabada sale hena lawi lawde haibagi jingnaba leitanaba department asigida natana DC SDO yauna assistant engineer amanasu card asi saba yaragani loinana department asigi anoba website hangdoktuna miyamna khangningba information sing yauna department asina thadakiba senfam fauba marik chumna website asidagi miyamna khangba yaragani haina phongdoki अखोइना मसी क्रॉस वेरिफिकेशन तौ मतमदा फार्मेसी फममीस योरमी दुकान फममीस योरमी इवन गवर्नमेंट की एम्प्लॉय ओबस योरमी अदुन मसी की पोसी लेबर न तबसिंग दुदी मसु अखोइ लौथोकप चुमब्रा मोगी लेबर कार्ड टू कैंसल तब चुमब्रा न अखोइना मसी की पोथु कैंसल तौनब अखोइना तौ होना जबनी अदुबु सिगी तंजासिदा करिगुंबा लेबर असेंगमनी हाइदना मसा मथंदा यूनियन थारप नतब लेबर मसाना लागा आई सुमाइना क्लेम तौजगी अदुगा मासिना मा लेबर असेंगबो एबगी प्रूफ पीबा ngамaba अदुरेगदि अखोइ विदिन 1 मंथ अखोइ रिलीज तौनबा अखोइ होना जगे Ministry of Panchayat Government of India na piba lemzaningai oiraba Din Dayal Upadhyay Panchayat Sashaktikaran Puruskar Award kumja English singni tara taret ki oina Imphal West Jilla Parishad ta pidun ikai khumna rakre General category da Funkiba Award asi thasi ki April ki tangkun gamari da Madhya Pradesh ki Ramnagar da Prime Minister Narendra Modi yauna pangthokiba National Panchayat Day Observation ki thoramda Imphal West ki Jilla Parishad Adhyaksha RK Taruni amadi Imphal West Jilla Parishad ki Chief Executive Officer G Sati Kumar Kabuida kutsina rakibani award asi da citation amadi cash prize yauri Lamfel Imphal West DC Complex ta leiba Imphal West Jilla Parishad ki office ta paumi singa unaba amada Imphal West ki Jilla Parishad Adhyaksha RK Taruni nahai Imphal West ki Jilla Parishad ki thabak thoramda apenba phongdoktuna pikiba award asina Imphal West Jilla Parishad ki official amadi staff singda anoba pangalama pire makhatana Imphal West Jilla Parishad na miyam gi yaifa thaurangi oiba thabak thoram kaya paikhatnaba sem sari haiki ngasigi pawgi mifam aduda Imphal West Jilla Parishad ki Chief Executive Officer G Santi Kumar Kabui yauna Parishad asigi official amadi staff singna saruk yaki Koi Jilla Parishad tara marisina punjalaga mafam amada kari tawsigi income generate naknaba ade public ki mayam daduna traga koi tara marisida work amamam panchayat khudingi tawba sumaina koi plan se senaga paisa se koina koi gi dangta pirakpa id praja gi koi mayam kanungi koi lanai gi pirakpa nate house meeting tawraga
hꯧji houji podi khadi plan khadi la ga moina pirak tori ba case price pirak pada moi gi details khara pirak kani dana adu taw haiba ma adu su uzadri bani na khoi tung gi chathar ka dori sida yari goi khoi gi kana na ba phana ba tung su moi sti pi be yani smai tawi haiba moi adum irai lai na dum khangba ngam doi ne ba adu khoi mayam sina house meeting pangtho kan da adegi si chang do uraga khoi khana jagen tawjire adu NABARD की सॉफ्ट कॉप स्कीम की मखादा लोन अप्राइजल एंड लोन डॉक्यूमेंटेशन नॉन फार्म सेक्टर हाइबा लम असिदा नुमित हुमनी चुपना चथागदबा ट्रेनिंग प्रोग्राम अमंग असि इंस्टीट्यूट ऑफ कोऑपरेटिव मैनेजमेंट ICM लमफेल पार्टनर सिंधुना हौदोखरे हाइरिबा प्रोग्राम असि नेशनल बैंक फॉर एग्रीकल्चर एंड रूरल डेवलपमेंट RO मणिपुर स्पॉन्सर तौदुना ICM लमफेल पार्टनर सिनखिबनी हाइरी इंस्टीट्यूट असिगी कॉन्फ्रेंस हॉल द पांगथोकिबा ट्रेनिंग प्रोग्राम अदुदा रजिस्टर्ड कोऑपरेटिव सोसाइटीज गवर्नमेंट ऑफ मणिपुर आइस रूपचंद्र सिंह IAS इकोनॉमिक्स प्रोफेसर डॉक्टर एन मोहेंद्र सिंह अमदी मैनेजिंग डायरेक्टर ऑफ मणिपुर स्टेट कोऑपरेटिव बैंक लिमिटेड ए सुभाष सिंह ने सरगुयाखी School of Driving and Automobile Technology Sodatna District Transport Office DTO Imphal East की मीटिंग मखादा सड़क सुरक्षा जीवन रक्षा हाइबा थीम दा रोड सेफ्टी वीक की कैंपेन हौदोखरे कैंपेन असिगी सरुक अमा ओइना सोडत ड्राइविंग स्कूल की वॉलंटियर सिंगना DTO इम्फाल ईस्ट का खुदसमनदुना इम्फाल सिटी एरिया दगी सेकमाई फाउबा रोड सेफ्टी की कैंपेन चथकी कैंपेन असिना खोंगना चलिबा अमदी गाड़ी थौरिबा मियोय सिंगदा जेब्रा क्रॉसिंग की वाहनथोक खंगहनबदा मतिंग ओइरगनी हाइना DTO इम्फाल ईस्ट साइमोन कैशिंगना फोंदोखरे लंबी से मैम चलिब लंबी से कमायन चकनी अदगी खोंग चप मी सिंह कई कर्म जगह चकनी अदगी जेब्रा क्रॉसिंग कमायन लानगनी वरी वरी बको हारिब मैम से मोर अवेयरनेस भी ओलना पॉलिसी चप के अदुम फंक्शन All Manipur Ethical Socio Cultural Organization AMESCO की कैलेंडर प्रोग्राम अमा ओइना चाही खुदिंगी पांगथोक्तुना लाक्लिबा सजीबु खुदोल तंबा इगी खोंगुल लीबा हाइबा थौरम 19 सुबा ओइना ngasi उखरुल डिस्ट्रिक्ट की सना कैथेल विलेज ता पांगथोखरे सना कैथेल विलेज अथॉरिटी की चेयरमैन के थांगरेसिम अमदी सेक्रेटरी RS यांगपम सना कैथेल बैप्टिस्ट चर्च की असिस्टेंट पास्टर PS जियोन अमेस्को की प्रेसिडेंट BK मोइरांगचा पोइरई लेमरोल मैरापाइबी अपुनबा मणिपुर की सेक्रेटरी इमा अपाबी गा लोइनना चिंग अमदी तमगी मियोय क्याना सरुक यादुना पांगथोखिबा थौरम अदुदा तंपाकी निंगोल सिंगना चिंग की मोबुंग मोपा सिंगदा अचंबा खुदोल सिंग तमकी इंडिया की ममिंग लेरबा ऑटोमोबाइल कंपनी अमा ओरिबा महिंद्रा एंड महिंद्रा लिमिटेड की XUV 500 की अनोबा वर्जन गसी इम्फाल लॉन्च तौखरे इम्फाल की घरी एयरपोर्ट रोड लेबा कंपनी असी शोरूम सिप्स ऑटोटेक प्राइवेट लिमिटेड ता गाड़ी असी महिंद्रा एंड महिंद्रा की कस्टमर केयर मैनेजर एरिया ऑफिस गुवाहाटी KSI प्रफुल्लो लॉन्च तौखिबनी डीजल ड्राइव ता मखल तरागा माथोय अमदी पेट्रोल ड्राइव ता मखल अमल लैरिबा गाड़ी असी मॉडल तरा माथोय दा तोंगान तोंगान बा मचू तरेता फंगहली अमदी गाड़ी असी की ममल इम्फाल दा एक्स शोरूम प्राइस ता लुपा लाख 19 लिसिंग हुंबुद्रागा हुमदोयदगी हौदुना लाख 18 गा लिसिंग 38 फाउबगी मनुंगदा लैरी XUV 500 की अनोवा वर्जन असिदा डे लाइट रनिंग लाइट ngakpigani डे टाइम रनिंग लाइट डायमंड कट एलो व्हील्स स्प्लिट टेल लैम्प न चिंबा अनोबा फीचर्स क्या याउरी स्टेट टीवी सेल गवर्नमेंट ऑफ मणिपुर की मीटिंग मखादा 19 सुबह वर्ल्ड टीबी डे ngasi मोरेदा लेबा ईस्टर्न साइंस स्कूल दा पांगथोखरे डिस्ट्रिक्ट टीबी सेंटर टेक्नोपल ब्लॉक PIC मोरे अमसुंग ईस्टर्न साइंस स्कूल कमिटी मोरे न सिंधुना पांगथोखिबा थौरम अदुदा मफम अदुगी आशा वर्कर सिंग तोंगान तोंगान बा NGO कयागी मिहुत सिंग अमदी महिरुई क्याना सरुक याखी थौरम अदुदा लोइशिलकपदा लैना असिगी मरमदा इंटरेक्शन प्रोग्राम अमसु पांगथोखी
Young Minds Onto Right and Bright Paths haiba thimda Mahiroi Singi motivational talk ama koirengai da leiba Territorial Army gi complex ta pangthokre. Pioneer Services for Ex-Servicemen haina mingthonba society amana sinduna pangthokiba thawramaduda Sainik School Imphal Reliance Academy luwang sangba mamadi ex-servicemen singi macha singna sarukya ki thawramaduda Brigadier SK Chauhanna expert motivator oina sarukya raduna personality development career option after school amadi joining the armed forces haiba lam singda wangang ki Hauzik Sanabagi Pauda, Manipur Weightlifting Association na Commonwealth Games ta Gold Medal Laura Krabi Saikom Mirabai Chanu Amadi Kumukcham Sanjita Chanu Anibu Taram na Okre. Ngasi Association ani asina sinduna Kumal Lampak ta laiba Manipur Olympic Association ki conference hall da pangtho kiba achamba thauram aduda Manipur Olympic Association ki working president M Lokendra amadi secretary Sunil Elangbam anina Australia ki Gold Coast da April ki tang mari dagi tara manga fawba chathakiba games atuda India ki oina weightlifting masana da ahanba gold medal laukibi kg nifunipan ki kanglupta sanaroi S Mirabai Chanu amadi masana asigi kg yankai humdu ki kanglupta ani suba gold medal laukibi Kumukcham Sanjita Chanu anida achamba khudol singpiduna sanaroi ani asigi pukning thawatki Thoramaduda Saigi weightlifting coach A Ranjan YAS ki weightlifting coach L Anita Chanu amadi NG Brojen Galoinana Manipur Olympic Association ki masak nairaba miwe kyana sarukya ki akoigi akaduriba international competition mayam sida Mirabai Hanama world champion loinana akoigi Sanjita gi su asau watbanate marks to magi 53 category da mana Commonwealth Games ta gold medal phangbai hujde hona azana CM saragati akoigi Sanjita amasung Mirabai anina akoigi Olympic Games ta yauguni amasung yauraga अखोई इंडिया की मिक्सर पुरपदा मणिपुर की इमा की अदुगुंबा मिक्सर पुरोंग अदु पृथ्वी की लेबांग मयामदा मदुगी चाउथोक्तनिंगाय ओइबा तांजादु उबिरकनी हाइन मतम पुंबदा अखोनी सोर अखोई थमिजबा खुरुमजबा लोइनना मसिनि अखोइना गाइजरिबसी Singjamai Kaithel da laiba Kanglai Fitness Center Gym nasu Saikom Mirabai Chanu amadi Kumukcham Sanjita Chanu anibu taram na okre ngasi Kanglai Fitness Center Gym na sinduna pangthokiba achamba thoram aduda S Mirabai Chanu amadi Kumukcham Sanjita Chanu anibu taram na okcha bagaloinana gym asigi sanaroi ama oina English singani taraga tarukta Junior Mr World takiba Muhammad Washmir Busu thoram asiga mari lenna gym asina taram na okhi Rimski Associate Professor Dr. Ranbir, weightlifting coach L. Anita Chanu amadi Zim Masigi Masak Nairaba Mioi Kayana, Sanaroi Shing Aduda Achamba Kudol Pot Kaya Piduna, Sanaroi Asigi Tungda Lakadaba competition Kyada Mai Paktuna, Lamdam Asigi, Mingchat Purakpa Ngamba Oyu Haina Pukning Tawaki. Junior Mr. World amadi Senior Mr. World gi runners up takiba Kanglai Fitness Center Gym gi head coach Nepram Kishanna Manipur asi Senwit lon gi awaba kaya mayok naduna leibana sanaroi kaya na India gi tongan mafam singda leiriba si yenglaga Manipur gi lengak na sinbiduna sanaroi sing asi Manipur da lehenbagi apamba su thamlaki Laura Iva Ichan Anisibo Manipur da lehenbiduna Manipur gi Tungi Sanaroi Manipur gi mamingda chatpa Sanaroi ohenbiduna makhoi ga chanaba government ki job pibiduna hoji makhoi na puriba ranks dagi henba tham pibiduna Manipur government na lokshan biduna yamna tadrabada inspector to DSP bo ki changda khitang government na khanbi rakanda isan singi amade tungda hogol liba Sanaroi singi yengbiraga makhoi gi promotion aduga makhoi bu cabinet ki thakta khana biduna makhoi gi thabakta government na kitang puning chingan bi Tarit Suba Haraurau Village Open 7-a-side football tournament ki semi-final match sing
Sananaba Sem Saba Loikre, Ngasi tournament asigi ahum suba quarter final ke match aduda MPTC Family Line ki Sanaroi, Malim Nganba amasung Jackson anina match asigi kunnipan amadi kuntraga mari suba minute singda Panjil amamam chanduna SCY Team A Yumnam Kunobu Panjil ani amada maithiba piram laga semi final changki chathariba tournament asigi mari suba quarter final dana PYYDA Pangaina YMC Team B Haraubungbu Panjil mari ahumda maithiba pibangamki Semi-final Jankraba PYYDA Pangai ki Panjil Mari Aduna Nautona match ki Taraga Taret Amadi Yankai Suba minute Singda Aduga Rajiv Amasung Akash Pradhan Anina match ki Mapan Amadi Kunga Nithoi Suba minute Singda Panjil Amamam Chan ki Youth Modern Club Harau Rona Sinduna Club Asigi Sanabungda Ta Asigi Mapandagi Chathaba Haukiba Football Tournament Asida Team Kuntraga Nithoina Saruk Yari Ta Asigi Kunga Nipanda Tournament Asigi Semi-final Sanaragani Manipur Aerobic Gymnastic Team Ama Ahanba Feet Youth Pan India Invitational Aerobic Championship 2018 da saruk yaruna bagidamak ngasi Imphal thadokre Sanaroi Tarukna Saba Team asi Gymnastic Coach Yumnam Ranjan Luchinki Anisuba Global International Martial Arts Federation noticed India Martial Arts Championship ngasidagi Singjamai Chingamathak CYLC Tennis Court Haudokre GIMAF ki meeting makada All Manipur Martial Arts Association Sinduna Championship asi pangthokpani Jut Konido Kickboxing, Thangta, Belt, Wrestling, amasung Kung Fu hairiba masana sing asigi Meghalaya, Assam amadi Manipuragi Sanaroi Kayana Championship asida saruk yagadauri Championship asi April ki tangkun ga mathoi fauba chathagani Aroi bada bulletin asig headlines samhanamiyam da thamjege Naga Accord ki matang da stakeholders sing na thamkiba wafam sing mari nenaba sing na ngak na chalak trabadi achoba ihau amagi batan tawgani haina lawgani haina UCM ki president Elangbam Johnson na tan wafam thamdakli Harau roktagi saru polang oina fangkiba chahi tara taret ki nupi adu maha ki mabok atombi amadi mapurana hatpani mihada sida chenaba mioi kumba chairak pibi haina miyam demand tawrakli MPSC की building renovation तौबगी मतंगदा MPSC ना PWD की commissioner दा आई बचेरोल पीदुना खंगन खबा फाउबा works minister ना knowledge लेके है बसी मियाम दा मिनम बनी है ना MPSC ना सेंगोरती लेंगा की डिपार्टमेंट यांखई की मथक इंक्वायरी केस मरफुतरा का तरुक रजिस्टर तौक्रे केस मरफुतरा का तरेट मकुंफाना लुशिंख्रे तरा का मंगा दा पेनाल्टी पीख्रे मपन ने FIR तौक्रे तरा ना कोर्टा चार्ज शीट इकट्ठे Haina Vigilance and Anti-Corruption Department of Kondorakli. Experiment basis ta chain ba haukiba city bus service ikan kana ba piba ngamtabadagi experiment fail oire haiduna service tauba lephan khre haina Transport Department of Kondorakli. Amasung mapithel dam na nakoina na sokhalaba dam asigi downstream da tariba khunjasi Supam nofam khangdana leiri hingnaba pambai ama lenga ke sindiyu haina khunjasi na bindawati